Football haiba masana asidi miyobana puthokpa khwaidagi fajaba masana amani haibada haiman bathokpa adugo makhoi ahumgi yamna deadly oiraba attack adugi mamangda miyamgi kholauna pungin ninde ungau kaubom chawi punamak aduga kalai football asi makhoi ahum khaktana sanaraba jatla haibisu Messi Suarez amadi Neymar football fansingna tawaigumna makhoi ahum asibu MSN haina khangnari Ekoina football ki legendary partnership mayam ama ukre. Cruyff amadi Nixons, Messi amadi Suarez, Ronaldo amadi Marcelo, amadi Henry amadi Bergkamp. Atupu kanamatana MSN ki deadly combination asi hinbring amaro. Makoi ahum asi just teammates kaksu natte. Attacking talent na bigthalaba players ni. Atupu matau karamna sigumlaba football ki hurricane asina unkiba. Matamgi khongjat bu khazik maning handuna amutang yeksi matau karamna legend MSN asi horkibano haiba video asina haudringai da nungsijaraba viewers singna soidina channel asibu subscribe topsin view amadi notification bell dasu click tawiduna asigumlaba video kaya ama leptana yengbi Messi Suarez amadi Neymar gi attacking trio asina La Liga season 2014-15 dagi 2016-17 season forward nai khaiki South American trio asina makal kya gi competition da punna match chamri yang kaisa nake aduga apun goal na 364 oiki haibadi 0.81 goal per game chanma ngamke masida sunate makhoi ahumna punna assist 173 su register tawba ngamke video asigi marak thatna Daily Dose Manipur movie recaps kawa channel ama mayam gidamakta hanglok chare channel asida adventure crime romance amati drama na chingba movies kya gi recap manipuri language ta phangbi channel asibusu nungsijaraba viewers singna soidana support taw video asina makha tarpada amo khangminase kamdongna deadly trial si same ki haiba ngasi fawda makhoi ka sanamina kiba opponent team gi defender singna soidana akiba amati haujuk fawba lerambi ai MSN gi maming hekta bada tu chap yungba defender su yam loi haningai lete individually oinadi makhoi ahum asi hanana superstar amamam hana oiramle haibada sugaina takrag su yaraga ni khanjai adubu makhoi ahumna punkiba mikup adudagi karigumba yamna ngakpa nungaiba am haibadu oiki tasengna star ahum punduna same kiba star amani haibasu yai wari asigi ahan hero asidi atai kana sunat Lionel Messi Argentina gi Rosario haiba mapam adudagi aurakiba Messi hek angang oiringai degi hauna football gi masana asida mikok thongna lakki picture abasu awang ba mamanaba kya gi marakta sanaduna ngasi lairiba thak asida yauba ngamki makoi gi family da Messi da yam support tawkiba misak adudi maki mabokni Messi bu mabokna field pu puduna football kya sana lakki aduna bu Messi da goal hek chanba khuding makut ani aduna nongtak thinduna mabokku ningsingi Messi gi adugumlaba incredible skills amadi dribble tawduna awang ba defenders kya bu yamna line pass tawang ngambagi technique aduna FC Barcelona scout gi attention su phangke Messi na Barcelona gi youth academy La Masia da masa gi chahi taragomdoi subda join tawke matam gi matung ina maki performance aduna leptan hengalai amadi little maestro Messi gi vision amadi goal scoring ability adugi lambadi leiramde 2008-9 season horko matam adudade FC Barcelona da Messi gi yamna chawba mapam ama kanba horakki goal gi mamangda sahing saba sa magi satam lauduna thorang na ngaiba Luis Suarez Uruguayan striker amani Suarez ki football journey asidi challenges amadi victory na big thali haiba Uruguay gi Salto haiba mapam aduda Suarez pokhi amadi mhaki football talent adudi hek big lingai degi loina dona laki Ajax FC ga loina maki maming Eredivisie da thamkhrabigi matungda Suarez na Premier League da move tawraki maki goal scoring ability aduna fencing gi puning chingsenki maki Liverpool da utkiba performance sing aduna Barcelona gi meeting sangba horki 2014 gi summer da Suarez na Camp Nou da laki hojik star anidi sure ahum sugda am Watlibe star adudi atai kana sunate Brazilian sensation Neymar Mark Sao Paulo da Poke
Neymar ki style amadi football ki skill adudi hek piglingedagi sanarakiba street football ki matamdagi yaurakki. Mahakna Brazilian football da machin tungkalakpa tanja aduda Santos FC da join tauki amadi mapam asidane malempumbana maki skill adu uba pangkiba. Finally, Brazilian songman Neymar na Barca da 2013 da lakki. Matam adusu Brazil na Confederation Cup hek laukiba matamni. Neymar ki haising level skill amadi momon noktuna laiba maithom aduna Camp Nou da anauba mangal ama PBK. 2013 da Barcelona na Neymar bu sign tawduna makoy gi anauba attacking dimension ama semki. Messi, Suarez amadi Neymar makoy ahongi apunba trio asi football fencing gi meeting bam ama oiki amadi makoy ahomna pulaga karamba mitrangno tawrakadaba miyamna khawrangna ngainaba matamni. 2014 gi summer asi football gi history da yamna maru oiba tangkak ama oiki maramdi Barcelona na officially onya deadly trio ama oikiba Messi, Suarez amadi Neymar asambi da MSN gi maikom hangdoki asumna MSN gi ira haurai amadi footballing world da fans gi marakta yamna excitement oinaki matam adugi Barcelona gi manager Luis Enrique na makoy ahumbu apunba amata oiba attacking force ama semgatpada yamna achauba role ama lauki. Messi, Suarez amadi Neymar makoy ahongi chemistry asidi on amadi off field su mayak sengna udi. Makoy gi marakta akanaba bonding ama semki amadi masina matik mapalay traba performance kaya football pitch ta uba panglai. 2014 amadi 15 season da MSN gi asengba potential ajo uba pangki. Makoy ahongi yamna ay singleba unique skill aduna akan ba team gi defense kya namkhay duna yamna akiba ama opponent team da phawunki. Messi gi vision amadi playmaking ability Suarez ki yamna high singleba goal amadi Neymar gi style creativity aduna yamna deadly oiba cocktail ama semki. Yamna thina organized oiraba defense phawuna akiba phawunki. Trio asigi khwaidagi maru oiba moment adudi makoina 2014-15 UEFA Champions ki League Champion da utkiba performance aduni makoina punna La Liga, Copa del Rey amadi Champions League trophy lauki MSN ki contribution asidi angakmani member khudingna masagi haijaba skill technique amadi selfless teamwork aduna maipa kusungamki. Season aduna kumang sausilakota MSN na record kaya thugaiba haurai amadi football pitch ta oithokpa yaba skill amadi technique kaya adusu mimangda leptana ulai. Trio asina football gi masana asida mutatpa ngamloidaba mark amadi tanamne. South American trio asina makal kaya gi competition da punna match chamni gi angkai sanaki aduga apunba goal gi masingna chahunga umphumari oiki. Haibadi 0.81 goal per game chanba ngamki. Masida sunate makoy ahomna punna assist 173 su register tawba ngamki. Aphaba nungaiba mikup khudimak aroiba amadi leiba haibasi soidrabani. Asumna MSN gi su aroiba mikup adu lakki. Makoy ahomna punna success kya ama urakrabasu Neymar na PSG da 2017 da chatkiba tuna MSN gi aroiba mikup adu oiki. Howjiki trio ase laitre adubu makoy na thanamba memories adudi football na lairiba makai history da mayik lana iduna leuragani amarondana pot ama lairabadi sakmana baposak kharadi adum thorai asumna Barca gi MSN attacking trio asiga hypet manaba ama hairagadi matam adugi Real Madrid ki BBC haibadi Gareth Bale, Karim Benzema amadi Cristiano Ronaldo maru aina makoy gi yamna top club amadi continental level da pangkiba achievement adunani. Zinedine Zidane gi management makada UEFA Champions su thangna na ahumlak lauki. Hawjik fawda atopa club amatana lamba phangdraba record amasu oiribani. Hawkraba matam adugi wari sing adubu matang asida tension jaraga somna khwaidagi pamjaba MSN gi karamba member no haibadu soidana comment section da comment oina tawsanbiram amadi video asibu like share amadi channel asibu so subscribe tawsanba kaubiram matang asida daily dose Manipur no mayam daki kaina nabayatan nijari.